Thoubal district ki Salungpham da Thoubal police commando khud thongna bane ba thodok amada mioi ama sikhiba aduga mioi taruk amana fakhibagi matang da joint action committee sem krai zation sinuna Thoubal mela ground yaripok langphai da masing yamla ba maira paibi singna national highway 102 thingduna numit jungu pung tarani thoi dagi nungthil pung manga fawba lambi thingduna khongjang sangchin krai loinana ngarangi thaudok aduda fakhiba khungak pa taruk condition amata yauduna thado khungak pa hat pa da chenaba commando personnel sing terminate tawgadabani haiban chingba demand sing yawa memorandum ama deputy commissioner Thoubal gi khuthang da chief minister n biren pishin krai memorandum piba aduda sarugya ki JAC gi vice president Salungpham atombana JAC na maruina talib demand se fakhiba khungak ko mi taruk adubu condition amata yaudana thadorokpa khungak pa hat pada chenaba police commando personnel sing thabak tagi terminate tawa asine karigumba JAC talib demand se lengang na thabak ta onthok trabade akan mukhongjang sanction gani fongdorokli memorandum pisilaba matung da maira paibi singna Thoubal SP gi khangabok talib office faw kholau lauduna laklo matung office mamang da famjinduna protest tawki loidana maira paibi luchingbi singa SP ga unaduna makoi gi apam sing fongdoki amoromda ngarang fakhiwa mioi taruk adu ngasi Thoubal court ki duty magistrate oiraba Neeraj Sinam gi mamang da puthok matung da December 13 fawa police custody remand pithakrai ngarang koi phajin khiba khunang pasingse koi unconditionally athuba matamda release tawbi haiba loina na koi gi khunang pase koi maram sadana Manipur state force na hat pase masida involve tawri ba haibadi senari ba personnel singsi mathata ain doi matik saba haibadi thabak tagi terminate tawbi habse koi JAC side ge koi thamjari karigumbai koi na thamjari ba koi marum kaya asida karigumba government thabuk koi onthok piraktaba targadi makha tarpade koi makhal makha kaya gi khongjang changsin lagani haibagi koi JAC gi warep laujare